ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯃꯩ ꯍꯨꯔꯥꯜꯂꯒ ꯊꯥꯟꯕ ꯃꯤꯇꯔ ꯆꯪꯍꯟꯗꯅ ꯀꯣꯠꯄꯁꯤꯡ ꯄꯨꯂꯤꯁ ꯁꯤꯖꯤꯟꯅꯔꯒ ꯐꯥꯅꯕ ꯁꯤꯑꯦꯝꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯥꯋꯔ ꯀꯝꯄꯅꯤ ꯂꯤꯃꯤꯇꯦꯗ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯥꯋꯔ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯀꯝꯄꯅꯤ ꯂꯤꯃꯤꯇꯦꯗꯅ ꯃꯤꯌꯥꯝꯗ ꯃꯩ ꯐꯪꯍꯟꯅꯕ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯃꯁꯨꯡ ꯑꯅꯧꯕ ꯄꯥꯏꯈꯠꯀꯗꯕ ꯊꯕꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯄꯥꯋꯔ ꯃꯤꯅꯤꯁꯇꯔ 𝗕𝗜𝗡𝗫𝗔 ꯂꯣꯏꯅꯅ ꯔꯤꯚꯤꯌꯨ ꯇꯧꯈ꯭ꯔꯦ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯋꯔꯒꯤ ꯔꯤꯚꯤꯌꯨ ꯃꯤꯇꯤꯡ ꯑꯗꯨꯗ 𝗟𝗔𝗞𝗛 ꯑꯃꯁꯨꯡ 𝗟𝗔𝗞𝗛𝗛ꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯃꯔꯨꯝꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯃꯩ ꯍꯨꯔꯥꯜꯂꯒ ꯊꯥꯟꯕ ꯑꯃꯁꯨꯡ ꯃꯤꯇꯔ ꯆꯪꯍꯟꯗꯅ ꯃꯩ ꯀꯣꯠꯂꯒ ꯊꯥꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯦꯚꯤꯅ꯭ꯌꯨꯗ ꯁꯥꯊꯤꯔꯕ ꯆꯩꯊꯦꯡ ꯑꯃ ꯅꯪꯂꯤꯕꯁꯤ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅ ꯅꯩꯅꯈꯤ ꯍꯥꯏꯔꯤ꯫ ꯃꯤꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯃꯩ ꯀꯣꯠꯂꯒ ꯊꯥꯟꯕ ꯑꯃꯁꯨꯡ ꯃꯤꯇꯔ ꯆꯪꯍꯟꯗꯅ ꯃꯩ ꯁꯤꯖꯤꯟꯅꯕ ꯈꯨꯗꯤꯡꯃꯛ ꯄꯨꯂꯤꯁ ꯁꯤꯖꯤꯟꯅꯔꯒ ꯈꯨꯗꯛꯇꯒꯤ ꯐꯥꯒꯠꯄ ꯍꯧꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯊꯕꯛ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯄꯥꯏꯈꯠꯅꯕ 𝗟𝗔𝗞𝗛ꯒ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯦꯁ.ꯄꯤ.ꯁꯤꯡꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕꯁꯨ ꯈꯪꯍꯟꯈꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯗ ꯍꯥꯏꯗ꯭ꯔꯣ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ ꯄꯥꯏꯈꯠꯅꯅꯕ ꯂꯨꯄꯥ ꯀꯔꯣꯔ 4,193 ꯀꯥꯏꯊꯣꯛꯄꯒꯤ ꯑꯌꯥꯕ ꯄꯤꯔꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯅꯕ ꯅꯨꯡꯂꯩꯕꯥꯟ ꯑꯃꯁꯨꯡ ꯇꯤꯄꯥꯏꯃꯨꯛ ꯍꯥꯏꯗ꯭ꯔꯣ ꯄꯥꯋꯔ ꯄ꯭ꯔꯣꯖꯦꯛꯠꯀꯤ ꯑꯅꯧꯕ ꯗꯤ.ꯄꯤ.ꯑꯥꯔ ꯁꯦꯝꯅꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯈꯪꯍꯟꯈꯤ꯫ ꯅꯨꯡꯂꯩꯕꯥꯟ ꯍꯥꯏꯗ꯭ꯔꯣ ꯄ꯭ꯔꯣꯖꯦꯛꯠ ꯑꯁꯤ ꯃꯩ ꯃꯦꯒꯥꯋꯥꯠ 105 ꯄꯨꯊꯣꯛꯄ ꯉꯝꯒꯗꯕ ꯄ꯭ꯔꯣꯖꯦꯛꯠꯅꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯄ꯭ꯔꯣꯖꯦꯛꯠ ꯑꯁꯤ ꯗꯤ.ꯄꯤ.ꯑꯥꯔ ꯁꯦꯝꯕ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯇꯤꯄꯥꯏꯃꯨꯛ ꯍꯥꯏꯗ꯭ꯔꯣ ꯄꯥꯋꯔ ꯄ꯭ꯔꯣꯖꯦꯛꯠ ꯑꯁꯤꯗꯤ NGO ꯀꯌꯥꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯄꯗꯒꯤ ꯅꯧꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯥꯟꯅ ꯄ꯭ꯔꯣꯖꯦꯛꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯩ ꯃꯦꯒꯥꯋꯥꯠ 1,500 ꯄꯨꯊꯣꯛꯄꯒꯤ ꯄꯥꯟꯗꯝ ꯑꯗꯨꯗꯒꯤ ꯍꯟꯊꯔꯒ ꯃꯦꯒꯥꯋꯥꯠ 1,000 ꯄꯨꯊꯣꯛꯄꯗꯅ ꯗꯥꯝ ꯑꯗꯨ ꯀꯌꯥ ꯌꯥꯝꯅ ꯋꯥꯡꯂꯒ ꯌꯥꯒꯗꯒꯦ ꯑꯃꯁꯨꯡ ꯃꯦꯒꯥꯋꯥꯠ 750 ꯄꯨꯊꯣꯛꯀꯗꯕ ꯑꯣꯏꯔꯒ ꯗꯥꯝ ꯑꯗꯨ ꯀꯌꯥ ꯌꯥꯝꯅ ꯋꯥꯡꯒꯗꯒꯦ ꯍꯥꯏꯕꯗꯨ ꯅꯧꯅ ꯌꯦꯡꯁꯤꯟꯕꯁꯨ ꯃꯤꯐꯝ ꯑꯗꯨꯗ ꯈꯟꯅ ꯅꯩꯅꯈꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯇꯃꯦꯡꯂꯣꯡ ꯑꯃꯁꯨꯡ ꯒꯝꯐꯥꯖꯣꯜ ꯑꯦꯔꯤꯌꯥꯗ ꯄꯥꯋꯔ ꯒ꯭ꯔꯤꯗꯅ ꯄꯥꯏꯈꯠꯂꯤꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯂꯥꯏꯟ ꯇꯤꯡꯕꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯀꯔꯝ ꯇꯧꯔꯤꯕꯒꯦ ꯍꯥꯏꯅ ꯌꯦꯡꯁꯤꯟꯅꯕꯁꯨ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯣꯖꯦꯛꯠ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯜꯍꯟꯅꯕ ꯈꯟꯅꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯀꯔꯝꯕ ꯈꯨꯜꯁꯤꯡꯗ ꯃꯩ ꯐꯪꯍꯟꯕ ꯉꯝꯗ꯭ꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯅꯧꯅ ꯁꯔꯚꯦ ꯇꯧꯅꯅꯕ ꯋꯥꯐꯝ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯩ ꯐꯪꯗꯅ ꯂꯩꯔꯤꯕ ꯈꯨꯜꯁꯤꯡ ꯄꯥꯝꯕꯩ ꯑꯃ ꯇꯧꯔꯒ ꯃꯩ ꯌꯧꯍꯟꯅꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯈꯪꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯒꯤ ꯃꯆꯪ ꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯃꯨꯛ ꯄꯤꯖꯔꯤ꯫ ꯃꯩ ꯍꯨꯔꯥꯜꯂꯒ ꯊꯥꯟꯕ ꯃꯤꯇꯔ ꯆꯪꯍꯟꯗꯅ ꯃꯩ ꯀꯣꯠꯄꯁꯤꯡ ꯄꯨꯂꯤꯁ ꯁꯤꯖꯤꯟꯅꯔꯒ ꯐꯥꯅꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯃꯩ ꯍꯨꯔꯥꯜꯂꯒ ꯊꯥꯟꯕꯁꯤꯡ ꯐꯥꯅꯅꯕ ꯈꯨꯗꯛꯇꯒꯤ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕ ꯄꯨꯂꯤꯁꯀ 𝗟𝗔𝗞𝗛ꯒꯗ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯅꯨꯡꯂꯩꯕꯥꯟ ꯑꯃꯁꯨꯡ ꯇꯤꯄꯥꯏꯃꯨꯛ ꯍꯥꯏꯗ꯭ꯔꯣ ꯄ꯭ꯔꯣꯖꯦꯛꯠꯀꯤ ꯑꯅꯧꯕ ꯗꯤ.ꯄꯤ.ꯑꯥꯔ ꯁꯦꯝꯅꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯔꯨꯐꯇꯣꯞ ꯁꯣꯂꯔ ꯄ꯭ꯔꯣꯖꯦꯛꯠ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯄꯥꯏꯈꯠꯅꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯃꯩ ꯐꯪꯍꯟꯕ ꯉꯝꯗꯕ ꯈꯨꯜꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯂꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯄꯤ.ꯑꯦꯝ ꯁꯨꯔꯖ ꯘꯣꯁ ꯕꯤꯖꯂꯤ ꯌꯣꯖꯅꯥꯒꯤ ꯃꯈꯥꯗ ꯃꯩ ꯄꯤꯅꯕ ꯊꯧꯗꯥ ꯄꯤꯈ꯭ꯔꯦ꯫ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯆꯧꯕ ꯕꯤꯜꯗꯤꯡꯁꯤꯡꯗ ꯁꯣꯂꯔ ꯄ꯭ꯔꯣꯖꯦꯛꯠ ꯍꯥꯞꯅꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯑꯣꯏꯅ ꯁꯣꯂꯔ ꯄꯥꯋꯔ ꯄꯝꯞ ꯑꯣꯏꯅ ꯂꯧꯃꯤꯁꯤꯡꯗ ꯐꯪꯍꯟꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯑꯅꯥꯕꯁꯤꯡꯗ ꯄꯤꯖꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗ꯭ꯔꯦ ꯄꯦꯁꯦꯟꯠ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯅꯣꯡꯃꯗ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯂꯥꯌꯦꯡꯕ ꯂꯥꯛꯂꯤꯕ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯖꯦꯅꯤꯝꯁꯇ ꯂꯥꯌꯦꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯄꯤꯖꯔꯤꯕ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯂꯨꯕ ꯅꯥꯟꯕꯒꯤ ꯆꯥꯡ ꯋꯥꯠꯄꯗ ꯅꯠꯇꯅ ꯀ꯭ꯋꯥꯂꯤꯇꯤ ꯑꯃꯗꯤ ꯀ꯭ꯋꯥꯟꯇꯤꯇꯤꯁꯨ ꯀꯟꯇ꯭ꯔꯣꯜ ꯅꯤꯡꯊꯤꯅ ꯇꯧꯗ꯭ꯔꯦ꯫ ꯂꯣꯏꯅꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯅꯔꯁ ꯈꯔꯗꯤ ꯑꯅꯥꯕꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯂꯥꯌꯦꯡꯕꯤꯗꯦ ꯍꯥꯏꯕ ꯋꯥꯀꯠ ꯀꯌꯥꯃꯔꯨꯝ ꯂꯥꯛꯂꯦ꯫ ꯄꯥꯎꯆꯦ ꯑꯁꯤꯗ ꯖꯦꯅꯤꯝꯁꯇ ꯂꯥꯌꯦꯡꯂꯤꯕ ꯄꯦꯁꯦꯟꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯃꯤꯠ ꯈꯔꯅꯤ ꯖꯦꯅꯤꯝꯁꯇ ꯂꯥꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯖꯦꯅꯤꯝꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯤꯕ ꯆꯥꯅ ꯊꯛꯅꯕ ꯍꯦꯟꯁꯥꯡꯁꯤꯡ ꯂꯨ ꯅꯥꯟꯅ ꯑꯃꯗꯤ ꯃꯍꯥꯎ ꯌꯥꯎꯅ ꯊꯣꯡꯕ ꯊꯥꯛꯄ ꯑꯣꯏꯗꯕꯅ ꯂꯥꯌꯦꯡꯂꯤꯕ ꯑꯅꯥꯕ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯑꯀꯟꯕ ꯅꯥꯗꯕ ꯃꯤ ꯐꯥꯎꯕꯅ ꯆꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ꯫ ꯂꯨꯕ ꯅꯥꯟꯕꯒꯤ ꯆꯥꯡ ꯋꯥꯠꯄꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯥꯌꯦꯡꯂꯤꯕ ꯄꯦꯁꯦꯟꯠꯁꯤꯡ ꯑꯇꯣꯞꯄ ꯂꯥꯏꯅꯥ ꯑꯃꯅ ꯑꯃꯨꯛ ꯅꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄ ꯐꯥꯎꯅꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯥꯌꯦꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯌꯨꯝꯗꯒꯤ ꯑꯣꯏꯅ ꯆꯥꯅ ꯊꯛꯅꯕ ꯄꯨꯍꯜꯂꯒ ꯆꯥꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯃꯌꯣꯜꯃꯛꯇꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯆꯥ ꯀꯌꯥꯅ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯌꯦꯡꯂꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜ
ꯀꯤꯆꯟꯁ ꯗꯥꯏꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯄꯦꯁꯦꯟꯠꯁꯤꯡꯅ ꯎꯔꯒꯗꯤ ꯃꯈꯣꯏꯅ ꯄꯤꯔꯤꯕ ꯆꯥꯅ ꯊꯛꯅꯕ ꯑꯦꯟꯁꯥꯡꯁꯤꯡ ꯆꯥꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯑꯃꯨꯛꯀ ꯍꯟꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯆꯠꯇꯨꯅ ꯂꯥꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯣꯏ, ꯀ꯭ꯋꯥꯂꯤꯇꯤ ꯑꯃꯗꯤ ꯀ꯭ꯋꯥꯟꯇꯤꯇꯤꯁꯨ ꯀꯟꯇ꯭ꯔꯣꯜ ꯅꯤꯡꯊꯤꯅ ꯇꯧꯗꯕꯒꯤ ꯃꯃꯤ ꯇꯥꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯌꯨꯅꯤꯌꯟ 𝗕𝗜𝗡𝗜𝗛𝗡 ꯊꯨꯡꯂꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠꯇ ꯀꯟꯖꯨꯃꯔ ꯑꯦꯐꯤꯌꯔꯁ, ꯐꯨꯗ ꯑꯦꯟড ꯄꯕ꯭ꯂꯤꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ (CAFNPD)ꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ 𝗕𝗜𝗡𝗛𝗡 ꯕꯝꯕꯥꯅꯤꯌꯥ ꯉꯁꯤ ꯏꯝꯐꯥꯜꯗ ꯊꯨꯡꯂꯗꯨꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯁ꯭ꯄꯣꯟꯁꯔ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯄꯥꯏꯈꯠꯂꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ 𝗕𝗓𝗡𝗡 ꯕꯝꯕꯥꯅꯤꯌꯥ ꯉꯁꯤ ꯅꯨꯡꯊꯤꯜ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇ ꯊꯨꯡꯈꯤ꯫ ꯃꯍꯥꯛꯅ ꯏꯝꯐꯥꯜꯗ ꯍꯦꯛ ꯊꯨꯡꯂꯕꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ CAFNPD ꯃꯤꯅꯤꯁꯇꯔ ꯂꯩꯁꯥꯡꯊꯦꯝ ꯁꯨꯁꯤꯟꯗ꯭ꯔꯣꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤ꯫ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯃꯤꯅꯤꯁꯇꯔ ꯁꯨꯁꯤꯟꯗ꯭ꯔꯣ ꯌꯥꯎꯅ 𝗕𝗓𝗡𝗡 ꯕꯝꯕꯥꯅꯤꯌꯥ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯁꯦꯟꯗ꯭ꯔꯥꯗ ꯂꯩꯕ ꯂꯣꯛꯇꯥꯛ ꯏꯟꯂꯦꯟꯗ ꯋꯥꯇꯔ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯊꯨꯡꯈꯤ꯫ ꯃꯐꯝ ꯑꯗꯨꯗꯁꯨ ꯃꯍꯥꯛꯅ ꯃꯣꯏꯔꯥꯡ ꯑꯦꯁꯤꯒꯤ MLA ꯊꯣꯉꯥꯝ ꯁꯥꯟꯇꯤ, ꯂꯣꯛꯇꯥꯛ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟ ꯃꯣꯏꯔꯥꯡꯊꯦꯝ ꯑꯁ꯭ꯋꯅꯤ ꯀꯨꯃꯥꯔꯅꯁꯨ ꯇꯔꯥꯝꯅ ꯑꯣꯛꯈꯤ꯫ ꯇꯨꯡꯗ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯂꯛꯁꯃꯟ ꯄ꯭ꯔꯁꯥꯗ ꯑꯆꯥꯔꯌꯒꯁꯨ ꯆꯥꯛꯂꯦꯟ ꯑꯃꯁꯨ ꯆꯥꯃꯤꯟꯅꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ UCMꯒꯤ ꯍꯦꯗ ꯑꯣꯐꯤꯁꯇ ꯍꯦꯟꯗ ꯒ꯭ꯔꯦꯅꯦꯗ 2 ꯂꯪꯁꯤꯟꯗꯨꯅ ꯄꯣꯈꯥꯏꯍꯜꯂꯝꯂꯦ, ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯈ꯭ꯔꯦ꯫ ꯂꯝꯐꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯌꯥꯗ ꯂꯩꯕ ꯌꯨꯅꯥꯏꯇꯦꯗ ꯀꯝꯃꯤꯇꯤ ꯃꯅꯤꯄꯨꯔ UCMꯒꯤ ꯍꯦꯗ ꯑꯣꯐꯤꯁꯇ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:45 ꯔꯣꯝ ꯇꯥꯕꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯍꯦꯟꯗ ꯒ꯭ꯔꯦꯅꯦꯗ 2 ꯂꯪꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯝꯂꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯀꯥꯔ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯔꯅ ꯔꯤꯝꯁ ꯔꯣꯝꯗꯒꯤ UCMꯒꯤ ꯑꯣꯐꯤꯁ ꯔꯣꯝꯗ ꯂꯥꯛꯂꯒ ꯈꯔ ꯍꯦꯟꯗꯣꯛꯅ ꯊꯧꯔꯨꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯗꯨꯅ ꯂꯥꯛꯈꯤ꯫ ꯀꯥꯔ ꯑꯗꯨꯅ ꯑꯣꯐꯤꯁ ꯃꯃꯥꯡ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯤꯑꯣꯏ 2 ꯀꯨꯝꯊꯔꯛꯇꯨꯅ ꯍꯦꯟꯗ ꯒ꯭ꯔꯦꯅꯦꯗ ꯑꯃꯃꯝ パꯏꯔꯒ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯂꯪꯁꯤꯜꯂꯝꯈꯤ꯫ ꯕꯣꯝ ꯂꯪꯁꯤꯜꯂꯝꯕ ꯇꯨꯡꯗ ꯃꯈꯣꯏꯅ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯀꯥꯔ ꯑꯗꯨꯗ ꯑꯃꯨꯛ ꯀꯥꯈꯠꯂꯒ ꯔꯤꯝꯁ ꯔꯣꯝꯗ ꯊꯧꯔꯒ ꯆꯠꯈꯤ꯫ ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯍꯦꯟꯗ ꯒ꯭ꯔꯦꯅꯦꯗ ꯑꯅꯤꯃꯛ ꯄꯣꯈꯥꯏꯔꯛꯈꯤ꯫ ꯍꯦꯟꯗ ꯒ꯭ꯔꯦꯅꯦꯗ ꯑꯃꯅ ꯒꯦꯠ ꯃꯅꯨꯡꯗ ꯂꯩꯕ ꯑꯣꯐꯤꯁ ꯃꯌꯥꯗ, ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯒꯦꯠ ꯃꯌꯥ ꯑꯗꯨꯃꯛꯇꯗ ꯄꯣꯈꯥꯏꯔꯛꯈꯤ꯫ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯃꯆꯦꯠꯁꯤꯡ ꯑꯗꯨꯅ ꯒꯦꯠ ꯑꯃꯁꯨꯡ ꯑꯣꯐꯤꯁꯀꯤ ꯐꯛꯂꯥꯡꯁꯤꯡ ꯁꯣꯛꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯕꯦꯅꯤꯇꯥ ꯂꯥꯏꯁ꯭ꯔꯝꯗ ꯂꯥꯈ 10, ꯃꯤꯔꯥꯕꯥꯏꯗ ꯂꯥꯈ 15 ꯄꯤꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯧꯎ ꯁꯤꯡꯎꯕꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯕ ꯄꯥꯏꯈꯠꯈꯤꯕ ꯈꯣꯡꯊꯥꯡ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯧꯐꯝꯁꯤꯡꯗ ꯂꯩꯅꯨꯡꯗꯒꯤ ꯏꯁꯤꯡ ꯆꯤꯡꯈꯠꯇꯨꯅ ꯏꯁꯤꯡ ꯐꯪꯍꯟꯕꯒꯤ ꯍꯨꯠꯈꯤꯕ ꯇ꯭ꯌꯨꯕꯋꯦꯜ 69ꯗ ꯁꯣꯂꯔꯅ ꯆꯂꯥꯏꯕ ꯄꯝ ꯄꯥꯜꯂꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯌꯨꯊ ꯑꯦꯐꯤꯌꯔꯁ ꯑꯦꯟꯗ ꯁ꯭ꯄꯣꯔꯠꯁꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯗꯦ 2024ꯒꯤ ꯊꯧꯔꯝ ꯀꯣꯏꯔꯦꯡꯒꯩꯗ ꯂꯩꯕ ꯍꯤꯌꯥꯏ ꯑꯦꯗꯚꯦꯟꯆꯔ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕꯗ ꯆꯤꯐ ꯒꯦꯁꯠ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯍꯥꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯍꯧꯒꯠꯂꯛꯂꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯀꯨꯝꯖꯥ 2018ꯗꯒꯤ ꯍꯧꯗꯨꯅ ꯃꯃꯤꯡ ꯂꯩꯔꯕ ꯍꯣꯀꯤ ꯄ꯭ꯂꯦꯌꯔ ꯙꯅꯆꯥꯟꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯗꯣꯛꯈꯤꯕꯅꯤ꯫ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯕꯗꯨ ꯈꯛꯇ ꯅꯠꯇꯦ, ꯁꯔꯨꯛ ꯌꯥꯕ ꯉꯝꯕ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯑꯃꯗꯤ ꯑꯇꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯃꯇꯝ ꯁꯥꯡꯅ ꯂꯦꯞꯂꯨꯔꯦ, ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯁꯨ ꯊꯤꯟꯊꯔꯦ꯫ ꯀꯨꯝꯖꯥ 2018ꯗꯒꯤ ꯀꯨꯝꯖꯥ 2019 ꯃꯦ 3ꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯆꯥꯎꯈꯠꯄ ꯑꯃꯗꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯕ ꯐꯤꯚꯝ ꯑꯗꯨ ꯌꯧꯅꯕ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯍꯣꯠꯅꯕ ꯇꯉꯥꯏꯐꯗꯦ꯫ ꯏꯁꯥ ꯏꯁꯥꯒꯤ ꯂꯩꯖꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯩꯅ ꯉꯝꯖꯕ ꯊꯥꯛꯇ ꯍꯣꯠꯅꯕ ꯆꯪꯏ꯫ ꯂꯩꯕꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯃꯊꯪ ꯔꯤꯚꯤꯌꯨ ꯇꯧꯕ ꯍꯧꯔꯦ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯌꯨꯊ ꯑꯦꯐꯤꯌꯔꯁ ꯑꯦꯟꯗ ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ, ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯦꯝꯕꯔ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯑꯃꯗꯤ MLA ꯀꯌꯥꯁꯨ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯂꯣꯏꯅꯅ ꯑꯣꯂꯤꯝꯄꯤꯛ ꯃꯦꯗꯥꯂꯤꯁꯠ ꯁꯥꯏꯈꯣꯝ ꯃꯤꯔꯥꯕꯥꯏ ꯆꯅꯨ ꯑꯃꯗꯤ ꯚꯥꯔꯠꯀ ꯑꯃ꯭ꯔꯤꯠ ꯀꯂꯁꯇ ꯃꯔꯤꯁꯨꯕ ꯇꯥꯈꯤꯕꯤ ꯕꯦꯅꯤꯇꯥ ꯂꯥꯏꯁ꯭ꯔꯝꯕꯨꯁꯨ ꯁ꯭ꯄꯦꯁꯤꯌꯦꯜ ꯒꯦꯁꯠ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥꯕꯥꯏꯗ ꯂꯨꯄꯥ ꯂꯥꯈ 15 ꯑꯃꯗꯤ ꯕꯦꯅꯤꯇꯥꯗ ꯂꯨꯄꯥ ꯂꯥꯈ 10 ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ UCB ꯀꯥꯇꯛꯇ ꯐꯥꯏꯟ ꯊꯤꯍꯟꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯣꯑꯣꯄꯔꯦꯇꯤꯚ ꯕꯦꯡꯛ ꯑꯃꯁꯨꯡ ꯎꯔꯤꯁ꯭ꯌꯥꯒꯤ ꯀꯥꯇꯛꯇ ꯂꯩꯕ ꯗ ꯀꯣꯑꯣꯄꯔꯦꯇꯤꯚ ꯕꯦꯡꯛ ꯂꯤꯃꯤꯇꯦꯗꯇ ꯐꯥꯏꯟ ꯊꯤꯅꯅꯕ RBIꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯣꯑꯣꯄꯔꯦꯇꯤꯚ ꯕꯦꯡꯛ ꯑꯁꯤꯅ RBIꯒꯤ ꯔꯦꯒꯨꯂꯦꯁꯟꯁꯤꯡ ꯉꯥꯛꯇꯕꯒꯤꯗꯃꯛ ꯂꯨꯄꯥ ꯂꯥꯈ 2 ꯐꯥꯏꯟ ꯑꯣꯏꯅ ꯊꯤꯅꯅꯕ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ
ꯀꯥꯇꯛꯀꯤ 𝗪𝗏𝗡𝐷 ꯑꯁꯤꯅ RBIꯅ ꯄꯤꯕ ꯃꯇꯝꯗ ꯀꯁꯇꯃꯔꯁꯤꯡꯒꯤ KYC ꯂꯣꯏꯁꯤꯟꯗꯕꯒꯤꯗꯃꯛ ꯂꯨꯄꯥ 1.5 ꯂꯥꯛ ꯐꯥꯏꯟ ꯊꯤꯅꯅꯕ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯨꯍꯟꯕꯒꯤ ꯋꯥꯍꯪ ꯍꯪꯅꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈ꯭ꯔꯕ ꯃꯝꯅꯨꯟ-ꯍꯁꯟ-ꯈꯥꯟ IAS ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 28ꯗ ꯁꯨꯄꯔꯑꯦꯅꯨꯑꯦꯁꯟꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯂꯩꯉꯥꯛꯀꯤ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯦ ꯍꯥꯏꯅ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯖꯨꯟ 1ꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯍꯥꯞꯂꯒ ꯗꯤꯄꯥꯔꯠꯃꯦꯟꯠ 5 ꯌꯦꯡꯁꯤꯟꯍꯟꯈꯤꯕꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯀꯌꯥ ꯃꯤꯌꯥꯝꯅ ꯍꯪꯅꯔꯛꯂꯦ꯫ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 28ꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄꯔꯁꯣꯅꯦꯜ ꯑꯦꯟꯗ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯔꯤꯐꯣꯔꯝꯁ ꯄꯔꯁꯣꯅꯦꯜ ꯗꯤꯚꯤꯖꯟꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯤ.ꯑꯩꯆ. ꯁꯔꯃꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯤꯡꯗ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯗ ꯑꯣꯜ ꯏꯟꯗꯤꯌꯥ ꯁꯔꯚꯤꯁ ꯔꯤꯇꯥꯌꯔꯃꯦꯟꯠ ꯕꯦꯅꯤꯐꯤꯠ 1959ꯒꯤ ꯔꯨꯜ ꯅꯝꯕꯔ 13ꯀꯤ ꯃꯈꯥꯗ ꯃꯝꯅꯨꯟ-ꯍꯁꯟ-ꯈꯥꯟ IAS ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯦ 28ꯗ ꯊꯕꯛꯇꯒꯤ ꯄꯣꯊꯥꯕꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯂꯩꯉꯥꯛꯀꯤ ꯁꯔꯚꯤꯁꯇꯒꯤ ꯄꯣꯊꯥꯒꯅꯤ ꯍꯥꯏꯅ ꯄꯜꯂꯤ꯫ ꯑꯣꯔꯗꯔ ꯑꯗꯨ ꯍꯦꯛ ꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯖꯨꯟ 1ꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄꯔꯁꯣꯅꯦꯜ ꯑꯦꯟꯗ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯔꯤꯐꯣꯔꯝꯁ ꯄꯔꯁꯣꯅꯦꯜ ꯗꯤꯚꯤꯖꯟꯒꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯑꯣꯔꯗꯔ ꯑꯃ ꯑꯃꯨꯛ ꯊꯣꯛꯇꯨꯅ ꯃꯍꯥꯛꯄꯨ ꯗꯤꯄꯥꯔꯠꯃꯦꯟꯠ 5ꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯍꯥꯞꯂꯛꯈꯤ꯫ ꯑꯣꯔꯗꯔ ꯑꯗꯨꯗ ꯄꯜꯂꯤꯕ ꯋꯥꯔꯣꯜꯗꯤ ꯀꯨꯝꯖꯥ 2024ꯒꯤ ꯃꯥꯔꯆ 15ꯗ ꯊꯣꯛꯈꯤꯕ ꯂꯩꯉꯥꯛꯀꯤ ꯑꯣꯔꯗꯔ ꯑꯃꯅ ꯁ꯭ꯄꯦꯁꯤꯑꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯍꯥꯞꯈ꯭ꯔꯕ M.H. ꯈꯥꯟ ꯐꯣꯔꯦꯁꯠ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯦꯟꯗ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯔꯤꯂꯤꯐ ꯑꯦꯟꯗ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ, ꯔꯨꯔꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯦꯟꯗ ꯄꯟꯆꯥꯌꯦꯇꯤ ꯔꯥꯖ, ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯔꯤꯐꯣꯔꯝꯁ ꯑꯦꯟꯗ ꯇ꯭ꯔꯦꯅꯤꯡ, ꯑꯃꯁꯨꯡ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯑꯦꯟꯗ ꯍꯤꯜꯁꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯃꯈꯥ ꯇꯥꯕ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯊꯕꯛ ꯄꯨꯅꯕ ꯒꯚꯔꯟꯃꯦꯟꯠꯅ ꯌꯥꯕꯤꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯍꯥꯛꯄꯨ ꯃꯅꯤꯄꯨꯔ ꯚꯕꯟ, ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯑꯣꯐꯤꯁꯥꯔ ꯑꯣꯟ ꯁ꯭ꯄꯦꯁꯤꯑꯦꯜ ꯗ꯭ꯌꯨꯇꯤ ꯑꯣꯏꯅꯁꯨ ꯄꯣꯁꯇꯤꯡ ꯄꯤꯔꯦ ꯍꯥꯏꯅ ꯄꯜꯂꯤ꯫ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈ꯭ꯔꯕ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯕꯨ ꯃꯈꯥ ꯇꯥꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯍꯥꯞꯆꯤꯜꯂꯛꯄ ꯑꯁꯤ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯅ ꯆꯃꯝꯅꯕ ꯂꯩꯔꯤꯕ ꯑꯁꯤ ꯂꯩꯉꯥꯛꯅ ꯁꯦꯡꯗꯣꯛꯄꯤꯗꯨꯅ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯑꯥꯄꯤꯜ ꯇꯧꯅꯔꯛꯂꯤ꯫ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈ꯭ꯔꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯔꯤ-ꯑꯦꯡꯒꯦꯖꯃꯦꯟꯠ ꯇꯧꯕ ꯇꯥꯔꯕꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄꯔꯁꯣꯅꯦꯜ ꯑꯦꯟꯗ ꯇ꯭ꯔꯦꯅꯤꯡꯗꯒꯤ ꯑꯌꯥꯕ ꯂꯧꯕ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯇꯒꯤ ꯑꯌꯥꯕ ꯂꯧꯕ ꯃꯊꯧ ꯇꯥꯏ꯫ ꯅꯠꯇ꯭ꯔꯒ ꯔꯤ-ꯑꯦꯡꯒꯦꯖ ꯇꯧꯕ ꯇꯥꯔꯕꯁꯨ ꯀꯟꯇ꯭ꯔꯦꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃ ꯌꯥꯎꯔꯒ ꯊꯕꯛ ꯇꯧꯒꯗꯕ ꯃꯇꯝ, ꯊꯥ ꯑꯃꯗꯤ ꯄꯤꯒꯗꯕ ꯇꯂꯕꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯌꯥꯎꯅ ꯈꯨꯌꯦꯛ ꯄꯤꯅꯔꯒ ꯇꯥꯔꯝ ꯑꯦꯟꯗ ꯀꯟꯗꯤꯁꯟꯅꯆꯤꯡꯕ ꯌꯥꯎꯔꯒ ꯑꯣꯔꯗꯔ ꯊꯣꯛꯐꯝ ꯊꯣꯛꯏ꯫ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯑꯣꯔꯁꯤꯡ ꯑꯗꯨ ꯉꯥꯛꯅ ꯃꯍꯥꯛꯄꯨ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯄꯨꯍꯟꯈꯤꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯪ ꯀꯌꯥ ꯊꯣꯔꯛꯂꯤꯕ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯁꯦꯡꯗꯣꯛꯄꯤꯗꯨꯅ ꯃꯤꯌꯥꯝꯒꯤ ꯆꯃꯝꯅꯕ ꯑꯁꯤ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯥꯄꯤꯜ ꯇꯧꯅꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯨꯀꯤꯅ ꯁꯤ.ꯑꯥꯔ.ꯄꯤ.ꯑꯦꯐꯀꯤ ꯕꯦꯔꯦꯛ ꯁꯥꯍꯟꯈꯤꯗ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯇꯣꯔꯕꯨꯡꯗ ꯁꯤ.ꯑꯥꯔ.ꯄꯤ.ꯑꯦꯐꯁꯤꯡ ꯂꯩꯅꯅꯕ ꯕꯦꯔꯦꯛ ꯁꯥꯒꯠꯂꯛꯄꯗ ꯀꯨꯀꯤ ꯀꯥꯡꯕꯨ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯦꯔꯦꯛ ꯁꯥꯕꯒꯤ ꯃꯆꯥꯛ ꯃꯊꯨꯝꯁꯤꯡ ꯑꯗꯨ ꯆꯥꯏꯈꯥꯏꯗꯨꯅ ꯃꯥꯡ ꯇꯥꯛꯍꯟꯈ꯭ꯔꯦ꯫ ꯃꯗꯨꯒ ꯂꯣꯏꯅꯅ ꯁꯤ.ꯑꯥꯔ.ꯄꯤ.ꯑꯦꯐꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯃꯐꯝꯗꯨꯗ ꯆꯪꯍꯟꯗꯅꯕ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯗꯤꯃꯥꯟ ꯑꯃ ꯍꯦꯛ ꯇꯧꯕꯒ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯍꯥꯏꯋꯦꯁꯤꯡꯗ ꯇꯥꯏꯅꯕꯒꯤ ꯊꯧꯑꯣꯡ ꯇꯧꯕꯤꯒꯅꯨ (MMWO) ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯉꯥꯛꯇ ꯗꯤꯃꯥꯟ ꯑꯃ ꯍꯦꯛ ꯇꯧꯕꯒ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯍꯥꯏꯋꯦꯁꯤꯡꯗ ꯇꯥꯏꯅꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯤꯕ ꯑꯁꯤ ꯇꯧꯕꯤꯒꯅꯨ꯫ ꯍꯥꯏꯋꯦꯁꯤꯡ ꯑꯁꯤꯗ ꯃꯤꯑꯣꯏ 10-20 ꯊꯣꯔꯛꯂꯒ ꯍꯦꯛ ꯊꯤꯡꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯄꯥꯉꯜ ꯋꯦꯜꯐꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (MMWO)ꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯕꯣꯕꯣꯏ ꯀꯣꯔꯤꯃꯌꯨꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯍꯤꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯍꯤꯔꯝ ꯑꯃ ꯍꯦꯛꯇꯗ ꯂꯝꯗꯝꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯃꯤꯟꯅꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯗꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯄꯨꯁꯤꯟꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯂꯨꯞ ꯑꯁꯤꯅ ꯊꯝꯂꯛꯂꯤ꯫ ꯍꯠꯇꯥꯗ ꯂꯩꯕ ꯂꯨꯞ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯕꯣꯕꯣꯏ ꯀꯣꯔꯤꯃꯌꯨꯝꯅ ꯍꯥꯏꯋꯦꯁꯤꯡ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯅꯣꯡꯃꯗ ꯆꯪꯕ ꯃꯊꯧ ꯇꯥꯕ ꯄꯣꯠ-ꯆꯩꯁꯤꯡꯒꯤ ꯃꯃꯜ ꯑꯇꯤꯌꯥ ꯄꯛꯅ ꯋꯥꯡꯈꯠꯂꯛꯇꯨꯅ ꯃꯤꯌꯥꯝꯗ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯗꯤꯃꯥꯟ ꯑꯃ ꯍꯦꯛ ꯇꯧꯕꯒ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯂꯝꯕꯤꯁꯤꯡꯗ ꯇꯥꯏꯅꯕꯒꯤ ꯊꯕꯛ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ
ngasi thokliba irangsing asi hayengi puwari oigadoribani tungi mirolna ngasi puwari asi nainarakpada yelongmising punsindabagi mami asi ubada aikoibu phajana ngangnaroi makha tarakpa pauda ningsing nung thugairamba yaningde organization Tamenglong headquarters da leiba 𝗟𝗏𝗥𝗏 khiliba 𝗟𝗏𝗥𝗏 mitamda leiba nungi plate akai atoi thogalamba adu wakhal tadaba migi lichatni haina rongmai naga youth organization na thadorokpa cherol amana hairi cherol aduna makha tana hai ngasi pangthokliba Manipur 19 suba 𝗟𝗏𝗥𝗏 martyrs day aduga mari leinana maikum hangdoknaba sem saringaida ngarang numidang pung 9 makhairom tabada sakhangdabasingna chatharamba thong asi akanba mongda condemn tawi thong adu lebak asigi mioi amagi lichat nate freedom fighters haipau 𝗟𝗏𝗥𝗏 ikai khumnadabani haina lowi senariba mioi khudingmak khunai asigi mamangda sengdokadabani akanba cherak singsu pinanabagi damakta FIR ama file tawragani hairi makha tarakpa pauda khul ngakba singi khulai phagat khibagi mayokta sektada wakat mifam chathakre Imphal East District ki manung channa leiba sekta khulgi khulngakpa singi khulai police na lokokhibagi thong adubu yaningdaba phongdoktuna ngasi sekta mayai lekai community hall da wakat mifam chathakre sekta apunba lupna sinduna chathakiba wakat mifam aduda khulngakpa singi khulai athubada pithorau khulngakpa sing phaba yaroi haibina jingba thaba play card sing sizinakhibaga loinana kholau kaya marumsu lauki wakat mifam aduda saruk yakhibi sekta apunba maira paibi lupki advisor 𝗕𝗔𝗞𝗛𝗏 khomdonbina hai haukiba sahi May 3dagi tholakhiba lan asida singyaga tainaba mafamsingda ꯆꯤꯟ khulai paibasingna meitei khul kaya da leptana nongmai amadi bom kapsinduna landabagi thabak chathaduna lagli makhoigi landa adudagi micham miyamsing ngakthok chananabagi damak khul ngakpasingna pairiba khuchu khulaibu ngammi haibagi matagum Manipur police na nam haduna lokhakhibagi thong asi akanba mongda yaningde haiki makha tarakpa pauda editorial kalamdagi machangoiba pau ama lokachari khul ngakpasing langi bondi oirakpa state asida mamang chahi 2012 gi May 3dagi ꯆꯤꯟ narco terrorist singna maitai singi mathakta khanghoudana landarakhiba wathoki waroisin hauzik phawba purakpa ngamdana leiri migrant narco terrorist singna landarakliba si Manipur gi apunba saktam thugainaba singi oiba tonganba lebak ꯖꯥꯂꯦꯉꯝ ꯁꯦꯝꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗꯅꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯄꯥꯟꯗꯝ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯈꯣꯡꯐꯝ ꯍꯟꯗꯣꯛꯂꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯊꯥ 16 ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯥꯜ ꯑꯁꯤꯅ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯌꯨꯝꯁꯤꯡ ꯃꯩ ꯊꯥꯕ ꯑꯃꯗꯤ ꯃꯩꯇꯩꯁꯤꯡ ꯍꯥꯠꯄꯒꯤ ꯊꯕꯛꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯔꯛꯈꯤꯕꯗꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ 50,000ꯒꯤ ꯃꯊꯛꯇ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯉꯥꯛꯅ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯒꯤ ꯌꯨꯝ ꯑꯃꯗꯤ ꯑꯁꯥꯟꯕ ꯌꯨꯝꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯅꯔꯤ ꯂꯣꯏꯅꯅ ꯂꯥꯟ ꯑꯁꯤꯗ ꯃꯤꯑꯣꯏ 200 ꯔꯣꯝꯒꯤ ꯃꯊꯛꯇ ꯈꯥꯡꯉꯨꯇꯛꯇ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈ꯭ꯔꯦ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕ ꯉꯝꯗꯅ ꯂꯩꯔꯤ ꯏꯃꯤꯒ꯭ꯔꯦꯟꯠ ꯀꯨꯀꯤꯁꯤꯡꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈ꯭ꯔꯕ ꯆꯤꯡꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯩꯇꯩ ꯃꯤꯌꯥꯝꯅ ꯆꯪꯕ ꯉꯝꯗꯅ ꯂꯩꯕꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛꯁꯨ ꯃꯩꯇꯩꯁꯤꯡꯒꯤ ꯈꯨꯜꯗ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝꯒꯤ ꯑꯦꯇꯦꯛ ꯆꯠꯊꯕ ꯂꯦꯞꯇ꯭ꯔꯤ ꯂꯣꯏꯅꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯃꯩꯇꯩꯁꯤꯡꯒꯤ ꯆꯤꯡꯒ ꯅꯛꯅꯕ ꯂꯩꯕ ꯂꯧꯕꯨꯛꯁꯤꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯑꯃꯗꯤ ꯂꯧꯄꯨꯁꯤꯡꯅ ꯂꯧ ꯎꯕ ꯆꯪꯕꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯑꯃꯗꯤ ꯑꯊꯤꯡꯕ ꯄꯤꯕꯒꯤ ꯊꯕꯛꯁꯤꯡꯁꯨ ꯆꯠꯊꯕ ꯂꯦꯞꯇ꯭ꯔꯤ ꯃꯤꯇꯣꯞꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯤꯇꯩ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯇꯕ ꯑꯃꯗꯤ ꯋꯥꯊꯣꯛ ꯑꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣꯒ ꯆꯠꯊꯔꯒ ꯋꯥꯔꯣꯜꯁꯤꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝ ꯂꯩꯔꯛꯈꯤꯕ ꯑꯁꯤꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯤꯌꯥꯝꯗ ꯆꯥꯎꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯔꯤ ꯐꯣꯔꯦꯅꯔ ꯇꯦꯔꯣꯔꯤꯁ ꯈꯨꯖꯣꯛ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯑꯀꯤ ꯑꯈꯪ ꯄꯤꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯒꯦꯡ ꯈꯨꯄꯨꯁꯤꯡꯒꯤ ꯃꯊꯛꯇ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯕꯨ ꯌꯣꯛꯇꯨꯅ ꯊꯝꯕ ꯑꯗꯨꯒ ꯂꯥꯟ ꯉꯥꯛꯂꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯐꯥꯕ ꯄꯨꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯇꯥꯔꯕꯗꯤ ꯃꯗꯨ ꯇꯥꯏꯑꯣꯟꯅꯕ ꯑꯃꯗꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯧꯑꯣꯡꯅꯤ ꯃꯔꯩꯕꯥꯛꯀꯤ ꯁꯛꯇꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯉꯥꯛ ꯁꯦꯟꯕꯗ ꯁꯤꯕ ꯑꯃꯁꯨꯡ ꯍꯤꯡꯕ ꯑꯅꯤꯒꯤ ꯂꯪꯗꯥꯏꯗ ꯆꯣꯡꯊꯣꯔꯛꯂꯤꯕꯁꯤꯡ ꯑꯊꯧꯕꯕꯨ
ngak senbiduna pungning thogotpagi mahuta makhoi phaba punbagi thabak chatharabi yeknaba kanano masak khangadabani haina lauroidaba maram leibra asini amaromdana phurupki apunba saktam amadi miyamgi punsi ngak senabagi damak chongthorakiba Manipur imagi mapari mamomsingi damak miyamna lepa uba fangli makhoi adugi damak awat apasing miyamgi maraktagi hainaba amasung haunaruba tawdana angamba mateng pangba uba fangli miyamgi matengna maram oiraga apunbagi saktam ngaknaba honabada ninganaba leitana mathawai phawba thadokpa ngamlakhibani adubu laibak thibadi lanthengnariba mareibak ningba athauba singi mingda khudongchaba lauraga lamhen tuhenba singi lichat puba miyoi kharana miyamda onsinduna puba thangba ngamdaba selgi demand tawba amadi lo makhuta paisinbagi thawngsing chathaba yawrakhibadagi asengba mareibak nungsijaba athauba singbu lana uhalakibasi laibak thibani phuru amadi khulngakpagi mingda ka henba thawngsing chathaba yawrakpagi mayokda miyam maraktagi puba thangba ngamdaba nampu hapugi senkhai thumkhai chathabiganu haiba khongjang leptana chathanarakiba asina maram oiraga lantheng asi atopa maike amaromda chatkhinabagi maram oirakadoribra haibagi chingnaba leitaba nate amaromdana lengakna lal ngakleba sing leptana phagalakhiba aduga landarakiba singbuna phagatpa ingam ngamdaba asina maram oiraga maribaki damak thongna phana chongthoraktuna khul ngakleba sing maranai tarakadoribra haiba langtaknaba wahang leirakliba asigi matangda miyamgi oiba kari phirep lौगदोरिबगे हाइबा सिनी।